ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯁꯛꯍꯦꯟꯕꯤ ꯃꯄꯤ ꯑꯗꯨ ꯈꯔ ꯅꯥꯟꯇꯛꯅ ꯊꯣꯛꯂꯛꯏ ꯊꯕꯛ ꯑꯃ ꯆꯠꯇꯧꯒꯤ ꯃꯅꯦꯝꯅ ꯇꯥꯈꯤꯅꯤ ꯍꯥꯏꯅ ꯇꯞꯅ ꯃꯈꯣꯜꯒ ꯑꯃꯐꯥꯎ ꯊꯣꯛꯍꯟꯗꯅ ꯃꯥꯡꯒꯣꯜꯗꯒꯤ ꯈꯣꯡꯀꯥꯞ 2-3ꯂꯛ ꯊꯥꯡꯗꯣꯔꯛꯏ ꯃꯅꯦꯝꯗꯨ ꯅꯪꯉꯔꯣꯏ ꯃꯇꯥꯒꯨꯝꯅ ꯄꯥꯏꯊꯣꯔꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯉꯥꯏꯈꯣ ꯀꯔꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯏꯃꯧꯕꯣ ꯏꯃꯥ ꯏꯄꯥꯝꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯔꯛꯂꯕꯅꯤ ꯅꯪꯗꯤ ꯆꯠꯅꯤ ꯈꯣꯠꯅꯤ ꯍꯥꯏꯗꯅ ꯏꯃꯥꯗ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤ ꯀꯔꯤꯒꯤ ꯌꯦꯡꯉꯣꯏ ꯉꯁꯤ ꯅꯨꯃꯤꯠ ꯐꯠꯇꯦ ꯇꯠꯅꯩ ꯃꯃꯥꯡꯗꯒꯤ ꯃꯈꯥꯗꯅꯦ ꯀꯨꯝꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯍꯌꯦꯡ ꯆꯠꯂꯣ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗꯅꯦ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯗꯒꯤ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯈ꯭ꯔꯕ ꯃꯇꯝ ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯂꯕꯤ ꯅꯣꯏꯅ ꯅꯄꯥꯝꯗ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯅ ꯆꯠꯄ ꯌꯥꯗꯦ ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯕ ꯌꯥꯗꯦ ꯌꯦꯡꯉꯣ ꯅꯨꯃꯤꯠ ꯑꯁꯤ ꯆꯪꯈ꯭ꯔꯕꯅꯤ ꯑꯁ ꯂꯣꯏꯔꯦꯍꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤ ꯆꯠꯇ ꯌꯥꯗ ꯇꯧꯔꯤꯅꯤꯕ ꯍꯩ ꯂꯣꯏꯗ꯭ꯔꯤ ꯍꯧꯗ ꯉꯥꯏꯔꯤ ꯆꯪꯉꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯕꯛ ꯇꯧ ꯅꯠꯇꯦ ꯇꯠꯅꯕ ꯅꯨꯃꯤꯠꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯄꯥꯝ ꯆꯠꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯇꯦ ꯍꯥ ꯏꯃꯥꯅ ꯂꯦꯝꯅ ꯍꯥꯏꯔꯤꯉꯩꯗꯅꯦ ꯂꯦꯝꯅ ꯆꯪ ꯑꯃ ꯇꯧꯔꯦ ꯇꯠꯅꯩ ꯑꯃ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯄꯥꯜꯂꯦ ꯑꯗꯨ ꯇꯧꯋꯦꯅ ꯅꯨꯃꯤꯠ ꯐꯩ ꯐꯠꯇꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯀꯥꯟꯗ ꯏꯃꯥ ꯁꯤꯔꯐꯥꯎꯗ ꯑꯩ ꯏꯄꯥꯝꯗ ꯆꯠꯄ ꯐꯪꯂꯣꯏꯗꯧꯔꯤ ꯑꯐꯕ ꯅꯨꯃꯤꯠ ꯀꯝꯇ ꯂꯩꯇ꯭ꯔꯕ ꯈꯪꯗꯦꯕ ꯑꯁꯤ ꯍꯥꯏꯅ ꯃꯅꯦꯝꯅ ꯌꯥꯗ꯭ꯔꯕꯗ ꯃꯃꯧꯗꯣ ꯐꯦꯠ ꯂꯥꯎꯅ ꯆꯪꯈꯤ ꯀꯕꯣꯛꯂꯩ ꯂꯥꯏ ꯇꯤꯟꯕ ꯌꯥꯝꯅ ꯊꯥꯖꯕꯤ ꯅꯨꯄꯤꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥ 2 ꯂꯩ ꯊꯧꯖꯥꯜ ꯑꯃꯗꯤ ꯊꯧꯗꯥꯡꯅꯤ ꯊꯧꯖꯥꯜꯗꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯤ ꯊꯧꯗꯥꯡ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯒꯤ ꯌꯦꯡꯗꯨꯅ ꯃꯣꯟꯗꯥꯒ ꯅꯨꯡꯉꯥꯏꯅ ꯂ ꯂ ꯌꯥꯔꯦ ꯁꯤ ꯌꯧꯔꯗꯤ ꯁꯛꯁꯦ ꯁꯝꯁꯦ ꯏꯁꯤꯡꯁꯤꯅ ꯈꯤꯇꯪ ꯅꯥꯟꯖꯟꯒꯦ ꯇꯣ ꯁꯤ ꯌꯧꯔꯗꯤ ꯂꯥꯞꯄꯦꯁꯦ ꯁꯟꯅ ꯂꯦꯛꯊꯣꯛꯄ ꯍꯦꯛ ꯃꯥꯟꯈꯩ ꯂꯪꯇ꯭ꯔꯤꯛ ꯂꯪ ꯀꯦꯜꯂꯅꯤ ꯑꯩ ꯎꯕ ꯏꯁꯥ ꯊꯥꯒꯠꯂꯦ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯐꯗꯤ ꯐꯖꯩꯌꯦ ꯊꯧꯗꯥꯡ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯀꯨꯆꯨꯗꯕꯨ ꯈꯖꯤꯛ ꯂꯩꯊꯕꯒꯤ ꯋꯥꯅꯤ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯗꯣ ꯀꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯐꯖꯧ ꯌꯥꯗ꯭ꯔꯕ ꯁꯛꯇꯝꯗꯣ ꯐꯅ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯌꯦꯡꯉꯁꯨ ꯐꯖꯔꯔꯣꯏꯀꯣ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯑꯁ ꯕꯤꯠ ꯍꯥꯠꯄ ꯊꯕꯛ ꯑꯩꯅꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯂꯩꯔꯝꯃꯣꯏ ꯈꯜꯂꯤ ꯑꯗꯨꯒ ꯏꯃꯥꯅ ꯍꯦꯔꯥ ꯏꯃꯥ ꯅꯆꯥꯕꯨ ꯀꯌꯥꯝ ꯊꯤꯔꯗꯅ ꯊꯤꯗꯤ ꯏꯆꯥꯗꯤ ꯊꯤꯗꯦꯀꯣ ꯈꯣꯏꯃꯨꯕꯨ ꯉꯝꯖꯕ ꯀꯨꯆꯨꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠꯀ ꯂꯤꯠꯄꯗꯨꯗꯤ ꯚꯥꯂꯣ ꯍꯩ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ ꯀ꯭ꯋꯥꯛꯅ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯆꯦꯟꯕꯗꯨ ꯃꯥꯜꯂꯤ ꯏꯆꯥꯕꯨ ꯅꯝꯊꯕꯤꯅꯕ ꯁꯛ ꯍꯦꯟꯕ ꯇꯝꯕ ꯀꯅꯥ ꯂꯩꯇꯦꯗꯣ ꯀꯩꯅꯣ ꯏꯃꯥ ꯃꯤꯒꯤꯗꯤ ꯃꯆꯥꯁꯦ ꯏꯐꯥꯗ ꯐꯖꯩ ꯍꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯅꯠꯇꯦ ꯏꯃꯥꯒꯤꯁꯦ ꯅꯆꯥ ꯑꯩꯁꯤ ꯁꯤꯗꯔꯤ ꯅꯠꯇ꯭ꯔꯒ ꯊꯥꯒꯠꯂꯤ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯅꯨꯗ ꯈꯣꯏꯃꯨꯕꯨ ꯉꯝꯖꯕ ꯅꯆꯥ ꯅꯨꯄꯥ ꯑꯃ ꯐꯪꯂꯤꯕꯁꯦ ꯐꯔꯕꯅꯤ ꯃꯤ ꯀꯕꯤ ꯀꯌꯥꯅ ꯈꯣꯏꯃꯨ ꯃꯥꯒꯤ ꯐꯖꯕꯕꯨ ꯁꯤꯡꯊꯥꯔꯤꯅꯤ ꯐꯖꯔꯕ ꯂꯩ ꯀꯌꯥ ꯈꯣꯏꯃꯨ ꯎꯕꯗ ꯉꯥꯎꯔꯒ ꯀꯦꯜꯂꯤꯅꯤ ꯑꯗꯨꯝ ꯇꯧꯅ ꯅꯆꯥꯁꯨ ꯅꯃꯧ ꯅꯨꯄꯤ ꯃꯌꯥꯝꯅ ꯀꯦꯜꯂꯤꯅꯤꯗ ꯍꯩ ꯏꯃꯥꯅꯦ ꯏꯃꯧ ꯅꯨꯄꯤ ꯃꯌꯥꯝꯒ ꯄꯥꯝꯗꯦꯀꯣ ꯑꯃꯇꯪ ꯈꯪꯉꯤꯗꯅ ꯑꯃꯇꯪ ꯄꯥꯝꯃꯤ ꯏꯃꯥꯗꯤ ꯑꯗꯣ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯏꯆꯥꯒꯤ ꯌꯋꯥꯗꯨꯕꯨ ꯄꯂꯦꯝ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯕꯨ ꯊꯥꯖꯁꯤꯔ ꯊꯥꯖꯒꯨꯝꯁꯤꯔ ꯍꯥꯏꯗꯤ ꯏꯆꯥꯒꯤ ꯁꯛꯇꯝꯁꯦ ꯅꯃꯥ ꯑꯩꯅꯕꯨ ꯌꯦꯡꯕꯗ ꯍꯥꯏꯗꯤ ꯌꯦꯡꯅꯤꯡꯗꯕ ꯄꯣꯛꯑꯀꯥꯟꯁꯤꯗ ꯀꯔꯝꯕ ꯅꯨꯄꯤꯅꯗꯤ ꯌꯦꯡꯅꯤꯡꯒꯅꯤ ꯌꯥꯔꯦ ꯏꯃꯥ ꯅꯆꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯃꯥꯒꯤ ꯄꯔꯤꯆꯣꯏꯗꯣ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯀꯔꯤꯒꯤ ꯁꯦꯜ ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯏꯔꯗ꯭ꯔꯗꯤ ꯍꯣꯏꯗ ꯑꯩꯕꯨ ꯍꯥꯏꯔꯒꯦ ꯅꯃꯧ ꯑꯇꯣꯝꯕꯤ ꯑꯣꯏꯗꯣꯏꯗꯣ ꯉꯁꯤ ꯆꯦꯟꯁꯤ ꯍꯥꯏꯅ ꯊꯥꯅꯈꯤꯕꯅꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯏ ꯃꯇꯝ ꯁꯦꯜ ꯌꯥꯎꯗ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕ ꯀꯔꯤꯑꯕ ꯊꯧꯗꯥꯡ ꯌꯦꯡꯉꯣꯏ ꯉꯁꯤꯗꯤ ꯅꯣꯡꯃ ꯄꯥꯜꯂꯤ ꯑꯗꯨꯅ ꯅꯨꯄꯤ ꯁꯦꯟ ꯆꯣꯡꯕ ꯇꯧꯕ ꯐꯠꯇꯦ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯑꯣꯏꯅ ꯆꯦꯟ ꯆꯣꯡ ꯇꯧ ꯉꯁꯤꯗꯤ ꯐꯠꯇꯦ ꯑꯗꯨꯅ ꯇꯣꯛꯑꯣ ꯀꯩꯅꯣ ꯏꯃꯥ ꯃꯤ ꯃꯇꯝ ꯊꯥꯅꯔꯝꯃꯕꯅꯤ ꯌꯥꯔꯣꯏꯗ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯀꯅꯥꯗꯅꯣ ꯉꯁꯤ ꯅꯣꯡ ꯄꯥꯜꯂꯦ ꯅꯨꯄꯤ ꯆꯦꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯣꯟꯅ ꯅꯨꯃꯤꯠ ꯑꯐꯕ ꯊꯤꯔꯒ ꯑꯃꯨꯛ ꯊꯥꯅꯔꯒꯅꯦ ꯆꯦꯜ ꯑꯁ ꯀꯔꯤ ꯏꯃꯥꯅꯣ ꯈꯪꯗꯦ ꯑꯃ ꯇꯧꯔꯦ ꯑꯗꯨ ꯇꯥꯏ ꯑꯗꯥ ꯐꯠꯇꯦ ꯑꯗꯨ ꯇꯠꯅꯩꯌꯦꯅ ꯑꯗꯨꯝ ꯇꯧꯔꯤꯀꯥꯟꯗꯅꯦ ꯅꯨꯄꯤ ꯊꯤꯕꯒ ꯈꯪꯉꯔꯣꯏ ꯑꯩ ꯊꯧꯗꯥꯡ ꯃꯃꯥꯅ ꯌꯥꯗ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯛꯍꯦꯟꯕꯤ ꯆꯥꯛ ꯊꯣꯡꯂꯤ ꯄꯦꯜꯂꯕꯅꯤ ꯂꯥꯏ ꯑꯩ ꯁꯤꯒꯤ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯅꯨꯡꯒꯤ ꯂꯩꯔꯣꯏꯅꯣ ꯈꯪꯗꯦ
ꯇꯧꯏ ꯑꯗꯨ ꯇꯧꯏꯒ ꯑꯗꯥ ꯇꯧꯏꯒ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯅꯤꯒ ꯑꯃꯨꯛ ꯉꯥꯔꯤ ꯆꯥꯕ ꯌꯥꯗꯦꯒ ꯅꯠꯇꯦ ꯂꯥꯏꯅꯤꯡꯕ ꯑꯃ ꯑꯗꯨꯝ ꯍꯦꯟꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯍꯦꯜꯍꯜꯂꯤ ꯃꯁꯤꯗ ꯌꯥꯅꯕ ꯆꯠꯄꯗ ꯁꯤꯗꯣꯔꯦ ꯑꯩ ꯍꯥꯏꯁꯤꯅꯤ ꯑꯃꯥꯡ ꯑꯁꯦꯟꯅ ꯃꯔꯣꯝ ꯈꯥꯏꯔꯤꯕ ꯃꯧꯋꯥ ꯀꯔꯤꯅꯣ ꯅꯪꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯅꯆꯤꯟꯗꯣ ꯄꯩꯊꯣꯛꯇꯅ ꯆꯥꯛꯇꯣ ꯊꯣꯡꯉꯤꯅ ꯌꯦꯡꯉꯣꯏ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯗꯨꯗꯤꯁꯦ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯊꯣꯡꯉꯨꯀꯣ ꯏꯟꯁꯥꯡꯒꯗꯣ ꯉꯥ ꯑꯌꯥꯏꯕ ꯑꯃꯨꯛ ꯍꯥꯞꯄꯨꯅꯤ ꯉꯁꯤꯗꯤ ꯃꯦꯔꯥꯃꯤꯁꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯆꯦꯀꯞꯁꯤꯗ ꯆꯞꯄꯒꯅꯦ ꯈꯥꯕꯩꯁꯤꯅ ꯍꯦꯛ ꯒ꯭ꯔꯣ 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 ꯑꯣꯠꯅꯤꯁꯦ ꯏꯁꯤꯡ ꯂꯥꯛꯇꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯎꯊꯣꯛ ꯁꯥꯡꯗꯣꯛꯇꯅ ꯇꯧ ꯂꯩꯔꯗꯤ ꯀꯔꯝ ꯀꯥꯟꯗ ꯁꯦꯜ ꯇꯥꯟꯗꯣꯏꯅꯣꯕ ꯑꯩꯅꯦ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯑꯦ ꯍꯥꯏꯁꯤꯅꯦ ꯑꯩ ꯏꯄꯥꯝꯗ ꯅꯣꯡꯃꯗ ꯆꯠꯀꯦꯐꯥꯎ ꯐꯪꯗ꯭ꯔꯦ ꯅꯍꯥꯟꯅ ꯈꯪꯖꯔꯝꯃꯗꯤ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯌꯨꯝ ꯄꯥꯟꯖꯔꯝꯃꯣꯏ ꯀꯕꯣꯛ ꯂꯩꯅ ꯑꯗꯨ ꯇꯧꯏꯒ ꯑꯗꯥ ꯇꯧꯏꯒ ꯊꯤꯡꯃꯟꯗꯅ ꯏꯃꯨꯡꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯗꯨ ꯃꯅꯤꯡ ꯇꯝꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯦ ꯅꯣꯡꯃꯗ ꯌꯨ ꯊꯛꯇꯕ ꯊꯧꯗꯥꯡ ꯑꯁꯤꯗꯤ ꯌꯨ ꯊꯛꯂꯒ ꯀꯞꯇꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯄꯦꯜꯂꯣ ꯍꯥꯏꯁꯤꯅꯤ ꯀꯩ ꯁꯥꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯊꯃꯣꯏꯁꯤ ꯀꯥꯏꯔꯦꯗ ꯏꯕꯦꯜꯂꯩ ꯅꯪ ꯊꯃꯣꯏ ꯌꯥꯝ ꯀꯟꯃꯜꯂꯤꯀꯣ ꯅꯣꯡꯃꯇꯁꯨ ꯀꯥꯏꯔꯝꯗꯦ ꯏꯃꯥ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯑꯩ ꯀꯧ ꯀꯞꯄꯤꯅ ꯅꯠꯇꯦ ꯑꯩꯁꯤ ꯁꯤꯈꯤ ꯅꯥꯈꯤꯕꯗꯧꯅ ꯁꯤ ꯄꯨꯝꯅꯃꯛ ꯏꯃꯥ ꯅꯪꯅ ꯊꯣꯛꯍꯜꯂꯤꯅꯤꯀꯣ ꯍꯩꯃ ꯌꯨꯒ ꯊꯛꯏ ꯃꯥꯜꯂꯤ ꯃꯁꯦ ꯅꯃꯤꯠ ꯐꯥꯎ ꯆꯨꯝꯅ ꯄꯥꯡꯕ ꯉꯝꯗꯕ ꯅꯪꯅ ꯌꯨꯒ ꯊꯛꯏꯕ ꯂꯣꯏꯔꯦ ꯍꯩ ꯂꯣꯏꯔꯦ ꯍꯥꯏꯍꯩꯗꯦꯕ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯅꯪ ꯄꯦꯜꯂꯣ ꯍꯥꯏꯁꯤ ꯑꯩ ꯌꯥꯝ ꯆꯥꯏ ꯑꯩꯅ ꯌꯨ ꯊꯛꯏꯁꯦ ꯊꯃꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯊꯃꯣꯏꯁꯤ ꯆꯥꯛꯑꯕ ꯆꯦꯈꯥꯏꯔꯕ ꯅꯨꯡꯁꯤꯠ ꯆꯪꯉꯕ ꯑꯗꯨꯒꯤ ꯌꯨ ꯊꯛꯏꯕ ꯊꯛꯈꯤꯅꯤ ꯄꯦꯟꯅ ꯊꯛꯈꯤꯅꯤ ꯑꯩ ꯑꯗꯩꯗꯤ ꯀꯩꯗꯧꯔꯕ ꯏꯃꯥꯗꯤ ꯎꯗꯦꯅ ꯏꯆꯥ ꯊꯃꯣꯏ ꯀꯥꯏꯁꯤꯕꯣ ꯍꯥ ꯊꯃꯣꯏ ꯀꯥꯏꯕꯕꯨ ꯀꯃꯥꯏ ꯎꯗꯣꯏꯅꯣ ꯏꯃꯥ ꯑꯣ ꯆꯦꯟꯈ꯭ꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯦ ꯑꯩꯕꯨ ꯅꯥꯏꯇꯣꯝ ꯊꯝꯕꯤꯔꯝꯂꯦ ꯁꯤ ꯄꯨꯝꯅꯃꯛ ꯏꯃꯥ ꯅꯪꯅꯅꯤꯀꯣ ꯏꯃꯥꯅ ꯅꯣꯡꯃ ꯄꯥꯜꯂꯤ ꯅꯨꯄꯤ ꯆꯦꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯤꯡꯉꯤꯉꯩꯗ ꯆꯦꯟꯈ꯭ꯔꯦ ꯄꯛꯆꯥꯎꯒꯤ ꯅꯃꯩ ꯄꯥꯏꯔꯒ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯦꯕ ꯑꯩꯒꯤ ꯅꯨꯄꯤ ꯄꯤꯗ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯃꯈꯛ ꯇꯔꯛ ꯀꯣꯏꯖꯕꯁꯨ ꯏꯃꯥꯅ ꯅꯨꯃꯤꯠ ꯐꯠꯇꯦ ꯅꯨꯃꯤꯠ ꯐꯕ ꯉꯥꯏꯔꯤꯉꯩꯗ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯆꯨꯕꯗ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯍꯩꯃ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯍꯦ ꯃꯁꯤ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯏꯁ ꯃꯃꯥ ꯑꯩꯉꯣꯟꯗꯕꯨ ꯅꯨꯄꯤ ꯄꯤꯌꯣꯌꯦ ꯃꯃꯥ ꯑꯩꯁꯤ ꯀꯌꯥꯗꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯩ ꯊꯥꯕꯁꯤꯗꯤ ꯃꯇꯝ ꯃꯥꯁꯨ ꯈꯖꯤꯛ ꯍꯧꯈ꯭ꯔꯦ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯀꯕꯣꯛꯂꯩꯒꯤ ꯃꯈꯥꯗ ꯂꯩꯕꯗ ꯋꯥꯔꯦ ꯃꯅꯤꯡ ꯇꯝꯅ ꯂꯩꯕ ꯐꯪꯗ꯭ꯔꯦ ꯁꯔꯪꯗ ꯌꯣꯛꯄ ꯄꯣꯝꯕꯤ ꯁꯦꯛꯂꯥꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯉꯁꯤꯒꯤ ꯇꯣꯝꯕꯗꯣ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏ ꯏꯆꯦ ꯀꯅꯥꯝ ꯇꯥꯗꯖꯥꯠꯂꯥ ꯁꯛꯍꯦꯟꯕꯤꯅ ꯇꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯣꯝꯕ ꯅꯪꯅ ꯏꯆꯦꯕꯨ ꯑꯗꯨꯝ ꯄꯥꯈꯠꯅ ꯀꯧꯔꯤꯕꯣ ꯃꯪꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯛꯑꯣ ꯏꯆꯦ ꯃꯪꯒꯣꯜꯗ ꯐꯝꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯏꯃꯥꯗꯣ ꯑꯅꯥꯕ ꯍꯦꯟꯖꯤꯜꯍꯧꯔꯦ ꯏꯃꯥꯅ ꯏꯆꯦꯕꯨ ꯎꯅꯤꯡꯉꯦ ꯍꯥꯏꯅ ꯆꯣꯜꯍꯧꯏ ꯑꯗꯨꯒꯤ ꯅꯧꯄ ꯃꯐꯝ ꯑꯁꯤ ꯇꯥꯅ ꯂꯥꯛꯄꯅꯤ ꯏꯆꯦ ꯈꯔ ꯊꯨꯔꯣ ꯑꯩ ꯆꯠꯂꯒꯦ ꯑꯇꯣꯝꯕ ꯉꯥꯏ ꯑꯁ ꯊꯥꯗꯅ ꯆꯦꯟꯈ꯭ꯔꯤꯅꯦ ꯏꯃꯥꯗꯣ ꯀꯨꯏꯔꯦ ꯅꯥꯏ ꯍꯥꯏꯕꯕꯨꯗꯤ ꯄꯥꯎ ꯇꯥꯕ ꯅꯣꯡꯃꯗ ꯆꯠꯄ ꯉꯝꯗꯦ ꯑꯩ ꯉꯥꯡꯗꯨꯅ ꯂꯩꯕ ꯍꯧꯅꯗꯦ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯁꯛꯍꯦꯟꯕꯤ ꯃꯃꯥ ꯃꯁꯥ ꯉꯝꯗꯦ ꯇꯥꯕꯗ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯃꯧꯋꯥ ꯀꯔꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯌꯨꯝꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯑꯅꯥꯕ ꯂꯨꯔꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯅꯃꯧ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯀꯔꯤ ꯏꯅꯝꯃꯕꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯌꯦꯡꯉꯣꯏ ꯉꯁꯤ ꯅꯨꯃꯤꯠ ꯐꯕ꯭ꯔꯥ ꯏꯃꯥ ꯌꯦꯡꯒꯦ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝ ꯆꯠꯄꯗ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯂꯒ ꯆꯠꯀꯗꯕꯅꯤ ꯁꯛꯍꯦꯟꯕꯤ ꯉꯥꯏꯉꯝꯗꯕ ꯄꯣꯛꯇꯨꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯅꯤ ꯑꯁ ꯀꯔꯤ ꯅꯨꯡꯒꯤꯅꯣꯗꯣ ꯍꯦꯛ ꯌꯧꯏ ꯁꯩꯇ ꯃꯃꯤꯠ ꯑꯅꯤꯁꯤꯅ ꯑꯃꯨꯛ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡ ꯂꯩꯔꯤꯅꯤ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯉꯁꯤ ꯀꯧꯔꯣꯡ ꯅꯨꯃꯤꯠꯁꯦ ꯑꯐꯕ ꯅꯨꯃꯤꯠ ꯑꯣꯏꯕꯤꯔꯝꯕ ꯉꯁꯤ ꯑꯁꯤꯗꯤ ꯃꯥꯄꯟꯅꯤ ꯄꯥꯜꯂꯤꯅꯦ ꯃꯧꯋꯥ ꯅꯪꯕꯨ ꯃꯥꯄꯟꯅꯤ ꯄꯥꯜꯂꯤꯅꯦ ꯑꯁ ꯄꯦꯜꯂꯕꯅꯤꯍꯦ ꯌꯦꯡꯉꯣꯏ ꯄꯦꯟꯈꯤꯅꯨꯁꯦ ꯃꯧ ꯑꯣꯏꯔꯕꯤꯁꯤꯡꯅ ꯃꯄꯥꯝꯗ ꯆꯠꯄ ꯃꯇꯝꯗ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯃꯄꯥꯝꯗ ꯆꯪꯅꯕ ꯐꯠꯇꯦ ꯃꯁꯤ ꯑꯍꯜ ꯂꯃꯟꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤꯅꯦ ꯍꯥꯏꯅꯔꯝꯃꯤꯕ ꯏꯃꯥ ꯌꯨꯝꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯌꯦ ꯑꯅꯥꯕ ꯌꯥꯎꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯒꯦꯕ ꯑꯩꯅ ꯌꯥꯗꯦꯗꯤ ꯌꯥꯗꯦ ꯍꯌꯦꯡꯅꯦ ꯏꯃꯥꯒ ꯆꯠꯁꯤ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯠꯇꯦ
lai tinbunya tingkhe laikhet kanuko soiba ngambasya tamba ngamba natte ima do phatanung da thoklabadi namaoidi yamne ngam hawroi seba ima hai hekta siba naba phatanung da thokpa haunadi ko kaisu tawro ima khangi hayeng nganta ima ga sasi sakhenbi mane mana yadrabada upai leite imung da sangki ngayak leiraga sakhenbi gi mama leitre haina pau pirai apha phata yenglingaida mama gi aroi matam da phauba mama masa unnaba phangki de unthokna ningam khije sakhenbi mane ma gi mafam da warau hekpokpi mama phau unnaba phanghande haina kaboklei murum sonduna lai nati aina haisi kayam kaiba wano ba yaroi dauri imungsi mina karinum soi tawramani aina haiba wa amta tade laude atomba phangi aina haiba wa laude nati magi nupipu mama aina kaina halinge mau phangi aina mama do unahandrine tainaro noi loi tainaro haisini nateba numit na thabana phalamdabadubu aina raiba imungse amuktadi yengthoktaba yadre moi amata aina haiba wase yam taningde mina kari kaino soidana semjilamdo male hausikkangi hainabido asi khanduna maibi tanobi hoigi mayumda lai tanobi na isina haibabu nanaw yengsagi kupna bema kharamut ni yenguko handak marakse akhoi mungda leiriba misingse aina haiba wa amta laude kanade siri phangai taisilage mai thajasani aina haiboi haidoboi khara tawbasida amuk khangi tai mitsi se ito isilaga uba sage ko ngasi yengu ko muna yengu isianya handak diam singnayaba isia sidi ludorida kaibuno haisia nangbu mayek singna hayuda isi hoigi mungda leiba misingdo loina semjingkre isiegi saksia uningdanaba adugane amana handak isi hoigi mungda asangbudo sama tadori madu mina thajilakpani aduna khara haina singna sataba yadre kariba hari kramai tawni dudi isia haina singna san madudagi ngakthoknabagi jantra sabiki jantra dubu saradi madudagi ngakthokpa ngamadro ngamdoini isi adudini athu matamda sasi sildi khara sang isia tarai banati nanaoina semdoi jantra do sangning masil sangsano adudi nang semba loirega ingonda pau pira uko ho isi ado hausikandi thabak ama tawbada khara seksina tawbiyu kana khangpono khangangduna hekta khudong thiba thoktoini imungduda khara suanba mida kaboklei tanobina hari wado thazaduna satki numit thaban phai phatte haina tawringaida amuk posem zadogi wakhalda tawkhre tanobina khai da haisilaga loire aigidi jantra sabada sel arai khai lauraga loire moi sigumba laitin yamna thazaba mi singsia la adi kaya nungairisia kitang haiba thazare tanobi harau lehawi sel phangani khanbada ngasi su kaboklei kaithel satawgi sem sari mangtunga du yengi makhutta thabalon amasu pai kari numino haina wakhal gyan tawduna munna khali manaton anido amadabu kam tawduna sorpung pham yengli oi thangba si phulli aduna ye thangbu khongsi oina thangki asisi thangsi natro ngarang irai manida ngasi thangzeni adudi ngasi si tatnaine tatnaba numita pot lewa phatte asidi karmai tawni loisenba loira kansida hoida toge aphaba numit yenglaga satlage thaudangna ma kaina mangol du lepaga khali wakhalduna ngasi se kaithel karuge tawni ada tatnaraga leirami adugi satpa phatlamdre pot laisinba nungaite tawni as hauredo koi magi am paktabdo tawnu hौजिक थाइनगी मतम नते अरानबदि यम थजन थमोइ दसिन मैतै थबालो नुमिसिदि अफबा नुमिनप्त यावदबनि अफबा नुमित ngairiङैदा अदुम तोइ हयें इमा सिबदसु अफबा नुमित येंगलगा सिबताय इमुंगदगी पुथोकपसु नुमित फते हाइदना मतांगी वानिको होय खरसु इमदे यादि अदुबो इमागिदुदि का महेल सुमहेंजिलदि ngarom ससन हाय खरा सारगा पंगलै लेबा अपंग नंगना करि खंगदना हा थाइना ahalamana phatte haina thanamlaba laitinbu thajadaba taw soibase tamngamba nate adudi masu numida phabi yenglaga saktu sar masi naram chatuna ne nang tupina langtho amido langthok piramido taibong mapusidinia ningjagadaba o imana ningning balaido ningo aduga imagi yam thajagan bido tawnoba
ꯉꯥꯏꯈꯣ ꯁꯤꯒ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯋꯥꯐꯝꯗꯣ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯅ ꯏꯃꯥꯗ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯐꯥꯎ ꯑꯩꯒꯤ ꯅꯨꯄꯤ ꯄꯤꯗ꯭ꯔꯤ ꯑꯩꯒꯤ ꯅꯨꯄꯤ ꯄꯤꯗ꯭ꯔꯗꯤ ꯑꯩ ꯆꯔꯥ ꯍꯦꯟꯕ ꯍꯧꯔꯅꯤ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯅꯥꯅ ꯅꯨꯄꯤꯗ ꯉꯥꯎꯅꯕ ꯁꯦꯝꯖꯤꯟꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯍꯔꯦ ꯍꯔꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎ ꯅꯨꯄꯤ ꯄꯤꯌꯣꯏ ꯅꯠꯇꯦ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯕ ꯃꯥꯒꯤ ꯊꯤꯗꯣꯏꯁꯦ ꯃꯁꯛꯅꯦꯅ ꯍꯪꯀꯣꯛ ꯍꯦꯛ ꯃꯥꯟꯈꯩ ꯏꯆꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦꯗ ꯑꯁꯨꯝꯅ ꯑꯐꯕ ꯅꯨꯃꯤꯠ ꯊꯤꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ ꯀꯕꯣꯛꯂꯩ ꯇꯧꯒꯗꯕ ꯊꯕꯛ ꯀꯌꯥꯗꯤ ꯅꯨꯃꯤꯠ ꯑꯐꯕ ꯉꯥꯏꯔꯤꯉꯩꯗ ꯄꯟꯗꯨꯅ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯁꯤ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯧꯖꯥꯟ ꯑꯃꯗꯤ ꯊꯧꯗꯥꯡꯗꯨ ꯑꯦꯟꯁꯥꯡ ꯊꯣꯡꯉꯤ ꯃꯩꯖꯥꯎ ꯍꯧꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯈꯔ ꯇꯞꯊꯕ ꯑꯗꯨꯗ ꯃꯃꯥꯗꯨ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯒꯤ ꯃꯈꯣꯏ ꯈꯔ ꯄꯨꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯅꯤ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯊꯥꯖꯗꯨ ꯌꯦꯡꯉꯨꯅꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯊꯥ ꯃꯥꯁꯨ ꯃꯃꯥꯏ ꯑꯁꯤ ꯐꯧꯔꯥ ꯃꯄꯥꯈꯩ ꯃꯣꯃꯣꯟꯒ ꯅꯣꯛꯇꯨꯅ ꯊꯣꯛꯏꯁꯦ ꯀꯌꯥꯝꯗꯤ ꯅꯤꯡꯊꯤꯔꯦ ꯀꯔꯥꯏꯗꯒꯤ ꯃꯅꯝꯅꯣ ꯑꯃ ꯅꯝꯃꯤꯗ ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯆꯪꯕꯗ ꯇꯥꯖꯧ ꯈꯔ ꯀꯣꯊꯔꯣ ꯃꯁꯛꯁꯤꯐꯧꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯈꯨꯍꯥꯎꯁꯤꯗꯤ ꯃꯣꯔꯣꯛ ꯁꯥꯗꯛ ꯁꯥꯗꯛ ꯇꯥꯖꯧ ꯅꯪ ꯆꯥꯏꯔꯦ ꯃꯅꯝꯁꯤꯗ ꯍꯥꯕꯗ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯅꯌꯥꯝꯕ ꯍꯥꯏꯔꯦꯅ ꯀꯨꯏꯔꯦꯍꯦ ꯆꯥꯗꯕ ꯏꯃꯥꯅ ꯆꯥꯕ ꯌꯥꯏꯒ ꯌꯥꯗꯦꯒ ꯏꯃꯨꯡꯁꯤꯗ ꯁꯥ ꯄꯨꯁꯤꯟꯕ ꯌꯥꯏꯒ ꯌꯥꯗꯦꯒ ꯇꯧꯔꯤꯉꯩꯗ ꯑꯗꯨꯝ ꯇꯣꯛꯑꯕꯅꯤ ꯉꯁꯤꯗꯤ ꯏꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯄꯦꯟꯈꯩ ꯆꯥꯔꯒꯦ ꯊꯧꯗꯥꯡ ꯁꯠ ꯁꯠ ꯇꯧꯖꯧ ꯏꯃꯥ ꯂꯥꯛꯑꯗꯤ ꯋꯥꯔꯣ ꯅꯨꯡꯖꯨ ꯊꯣꯛꯆꯅꯤꯀꯣ ꯁꯥꯒꯤ ꯃꯍꯨꯠ ꯈꯣꯟꯊꯤ ꯑꯣꯏꯅ ꯆꯥꯖꯅꯤꯀꯣ ꯀꯩꯅꯣ ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯃꯅꯝ ꯑꯃ ꯅꯝꯃꯤꯁꯦ ꯃꯅꯝꯁꯤ ꯀꯔꯣꯝꯗꯅꯣ ꯃꯅꯝꯁꯤꯅ ꯇꯥꯛꯄꯗꯤ ꯃꯅꯤꯡꯂꯣꯝꯗꯅꯤ ꯀꯔꯤꯅꯣ ꯃꯣꯏ ꯃꯁꯤ ꯃꯅꯥꯎꯅ ꯇꯧꯔꯤꯁꯤꯗꯤ ꯍꯩ ꯊꯧꯗꯥꯡ ꯀꯔꯤꯅꯣ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯇꯧꯔꯤꯕꯗꯣ ꯈꯪꯉꯦ ꯏꯃꯥ ꯇꯥꯖꯧ 이마来ꯏꯃꯥ ꯑꯩꯗꯤ ꯌꯥꯎꯗꯦꯍꯦ ꯑꯇꯣꯝꯕꯒ ꯃꯇꯩꯃꯒꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯈꯥꯡꯗ ꯁꯤ ꯆꯥ ꯆꯧ ꯑꯣꯏꯅ ꯇꯧꯕꯅꯤ ꯇꯤꯜꯍꯧ ꯑꯃ ꯀꯩ ꯑꯃ ꯁꯨꯝ ꯉꯧꯕꯅꯤꯗ ꯍꯔꯦ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯑꯁ ꯂꯣꯏꯔꯦꯕ ꯍꯧꯖꯤꯛ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯤꯗ ꯃꯁꯤ ꯏꯃꯨꯡꯗ ꯊꯣꯡꯖꯤꯟꯕ ꯑꯗꯨꯁꯨ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯅꯣꯏ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨ ꯍꯌꯦꯡ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯁꯦ ꯂꯣꯏꯅ ꯃꯥꯡꯊꯣꯛꯑꯦꯅꯦ ꯑꯩꯅꯗꯤ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜꯒꯁꯤ ꯁꯦꯡꯗꯣꯛꯇꯅ ꯄꯨꯔꯅꯤꯃꯥꯅꯤ ꯀꯥꯏꯅ ꯂꯥꯏꯒ ꯀꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯝꯃꯤꯕ ꯂꯣꯏꯔꯦ ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯏꯆꯥ ꯃꯊꯣꯡ ꯆꯥꯗꯕ ꯄꯣꯛꯂꯨꯕꯅ 이몽시다고 아시군바시 통질리 아이네 쾌동시 사우닝 하시니고 아이 ꯊꯧꯖꯥꯜ ꯏꯃꯥ ꯂꯪꯊꯣꯛꯄꯨꯗꯤ ꯄꯥꯝꯃꯨꯏ ꯁꯪꯒꯣꯏꯗ ꯑꯣꯏꯅ ꯆꯥꯎꯔꯒꯦ ꯑꯗꯨꯗꯤ 하이 마우아 이몽세 사공가시야 아무것도 생도 너디 너희 강리브 나트로 사골세 놈이세 이몽데 상아 통비시야 하 나리 파우 싸다 가이 미라미스니바 아두가 너희 훔성두나 아이 사콤시 망토에 아이야 짝이다 아이냐 코이도 사우닝이다 나부 나벤 학닥닥이 아시행가만 카이람바시야 너희나 망토어바 나트로 하이 ngasi noi ai chakap na saroi da hai asi hai du na murum son du na thokle hai ma ai mai mi ta no bi ki manak ta sat ba yat imong ngasi lei ba mi sing se wa ma ta kang da ba yat ba hojik kan se hai da taw nu hai ba ni hena taw ri ba mi soi ta ni imong si da sem jin lam ni hai na hai ba ta da na in da na miyoi ba gi hauna bi phana khandok pa gi mahutta phatta ba gi wakhal da hana lam sin du na khali hai ba do kabok lei da thokle ayuk ni ina se ꯁꯦꯜꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯩꯅꯅꯦ ꯑꯩ ꯋꯥꯒ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯇꯥꯗꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅꯤ ꯏꯅꯥꯎꯅ ꯄꯤꯔꯤꯕ ꯖꯟꯇ꯭ꯔꯁꯤ ꯃꯁꯤ ꯁꯤꯔꯗꯤ ꯑꯗꯨꯝ ꯐꯔꯗꯕ ꯅꯠꯇ꯭ꯔꯣ ꯐꯔꯗꯣꯏꯅꯤ ꯁꯤꯕꯨ ꯍꯦꯛ ꯁꯤꯔꯗꯤ ꯏꯆꯥ ꯑꯇꯣꯝꯕ ꯑꯗꯒꯤ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯕ ꯃꯥꯒꯤ ꯅꯨꯄꯤ ꯄꯤꯌꯨ ꯍꯥꯏꯕꯗ ꯍꯥꯏꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯑꯩꯅꯦ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯍꯌꯤꯡ ꯈꯣꯡꯌꯥꯡꯕꯤꯗꯧꯅꯅꯦ ꯉꯥꯡꯉꯒ ꯂꯩꯔꯕꯅꯤ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯩꯅ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄꯗ ꯁꯤꯜꯍꯟꯈ꯭ꯔꯤꯅꯦꯗꯅ ꯃꯁꯛꯇꯨꯗ ꯅꯨꯄꯤ ꯑꯃꯠꯇꯅꯁꯨ ꯌꯥꯕꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯏꯁꯦ ꯅꯅꯥꯎꯅ ꯍꯥꯏꯕꯁꯦ ꯆꯨꯝꯗꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯁꯤꯗ ꯍꯥꯞꯂꯤꯕꯁꯤꯡꯁꯦ ꯇꯔꯥꯏꯕ ꯅꯠꯇꯦ ꯏꯆꯦꯅꯅꯦ ꯅꯆꯥꯅꯨꯄꯥꯗ ꯁꯤꯕꯨ ꯍꯦꯛ ꯁꯤꯔꯕ ꯅꯨꯄꯤ ꯄꯤꯌꯨ ꯍꯥꯏꯔꯛꯑꯔꯣꯏ ꯁꯤꯕꯨ ꯁꯤꯔꯗꯤ ꯈꯤꯌꯥꯎ ꯃꯥꯡꯈ꯭ꯔꯅꯤ ꯀꯥꯎꯈ꯭ꯔꯅꯦꯕ ꯑꯗꯨꯒ ꯏꯆꯦ ꯑꯃꯅ ꯏꯆꯦ ꯍꯣꯏꯁꯦ ꯃꯤꯅ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯁꯤꯕꯨ ꯁꯤꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯂꯣꯏꯅ ꯇꯥꯔꯗꯧꯕ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯏꯅꯥꯎ ꯑꯩ ꯆꯠꯂꯦꯀꯣ ꯀꯩꯅꯣ ꯁꯦꯜ ꯈꯨꯌꯥꯝꯁꯤꯗꯤ ꯑꯁ ꯃꯤꯠꯀ ꯂꯣꯏꯅ ꯊꯥꯀꯠꯂꯦꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯍꯥꯏꯕ ꯁꯦꯜꯁꯤ
ꯑꯩꯗꯤ ꯃꯣꯏꯒꯨꯝꯕꯁꯤ ꯂꯥꯛꯑꯗꯤ ꯀꯌꯥꯇ ꯐꯔꯅꯤꯁꯦ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯉꯥꯖꯥꯎ ꯑꯃ ꯂꯩꯔꯒ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯊꯣꯛꯀꯦ ꯑꯍꯥꯎꯕ ꯆꯥꯃꯟꯗꯗꯅ ꯂꯩꯁꯦ ꯇꯨ ꯍꯧꯔꯕꯅꯦꯕ ꯑꯩꯁꯦ ꯃꯣꯏ ꯈꯔꯅꯗꯤ ꯃꯆꯤꯟ ꯊꯤꯕꯤ ꯃꯥꯏꯕꯤꯅꯦꯗꯅ ꯌꯦꯡꯕ ꯂꯥꯛꯇꯕ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤꯃꯗꯤ ꯌꯥꯏꯀꯣ ꯌꯥꯏ ꯍꯥꯏꯁꯤꯅꯤ ꯀꯕꯣꯛꯂꯩ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏ ꯃꯌꯨꯝꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯤꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕꯅꯤ ꯁꯦꯡꯗꯕꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯃꯤꯅ ꯍꯥꯏꯔꯤꯈꯩ ꯆꯨꯝꯃꯕꯣꯏꯗ ꯅꯤꯡꯏ ꯉꯁꯤꯗꯩꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯂꯣꯏ ꯇꯥꯔꯅꯤ ꯍꯩꯃꯩꯃ ꯃꯪꯒꯣꯜꯁꯤꯗ ꯐꯝꯗꯨꯅꯕꯨ ꯂꯩꯔꯦ ꯊꯧꯗꯥꯡꯁꯦ ꯍꯦꯛꯇ ꯃꯥꯒꯤꯁꯤ ꯁꯤꯕꯤꯔꯒꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯉꯁꯤꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏꯗ ꯌꯦꯡꯉꯣꯏ ꯇꯨ ꯏꯃꯥꯅ ꯄꯨꯔꯛꯂꯤꯕꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯣ ꯁꯦ ꯀꯗꯥꯏ ꯅꯈꯨꯠꯇꯨ ꯄꯤꯔꯣ ꯁꯤꯕꯨ ꯁꯤꯔꯗꯤꯅꯦ ꯏꯆꯥꯗ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯃꯔꯣꯏꯗꯕꯅꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯃꯥꯅ ꯌꯦꯡꯕꯗ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯂꯩ ꯍꯥꯏ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯍꯧꯔꯕ꯭ꯔꯥ ꯏꯃꯥꯃꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯩꯅꯣꯝ ꯌꯦꯡꯂꯨꯕꯗ ꯅꯁꯥ ꯁꯣꯜꯂꯤ ꯅꯪꯗꯤ ꯃꯤꯅ ꯄꯣꯠꯁꯦꯝ ꯁꯦꯝꯖꯤꯜꯂꯦ ꯇꯧꯁꯤꯜꯂꯤ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯅꯦ ꯍꯥꯏꯗꯅ ꯁꯦꯝꯕꯤꯗꯣ ꯇꯥꯅꯤꯡꯗꯦ ꯏꯃꯥ ꯁꯦꯜ ꯆꯪꯅꯕ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯅꯤ ꯃꯣꯏꯅ ꯁꯦꯜ ꯆꯥꯅꯕ ꯇꯧꯔꯤꯅꯤ ꯌꯦꯡꯕꯨ ꯌꯦꯡꯉꯗꯤ ꯍꯥꯏꯖꯤꯜꯂꯅꯤ ꯑꯗꯣ ꯍꯩ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯀꯣꯛ ꯁꯤꯌꯨ ꯍꯣ ꯇꯣ ꯁꯤ ꯐꯔꯦꯅꯁꯦ ꯃꯁꯤ ꯇꯥꯍꯟꯍꯧꯕ ꯐꯠꯇꯦꯀꯣ ꯏꯃꯥ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯩ ꯆꯍꯤ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯏꯃꯥꯅ ꯊꯤꯔꯤꯗꯤ ꯍꯥꯏ ꯄꯤꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯃꯃꯥꯏꯗ ꯂꯩꯊꯣꯛꯇꯨꯅ ꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯄꯟꯗꯅꯕ ꯀꯥꯎꯊꯣꯛꯈꯤꯅꯕ ꯍꯥꯏꯗꯅ ꯖꯟꯇ꯭ꯔꯁꯤ ꯁꯦꯝꯍꯜꯂꯦ ꯑꯗꯨꯒ ꯍꯦꯛ ꯁꯤꯕꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯩꯅꯦꯒꯤ ꯁꯤꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯀꯕꯣꯛꯂꯩꯗꯨ ꯈꯔ ꯊꯦꯡꯇꯛꯅ ꯍꯧꯒꯠꯂꯛꯏ ꯃꯁꯥꯗꯨ ꯏꯅꯝ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯍꯩꯃꯥ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯊꯣꯛꯑꯝꯃꯦꯅ ꯏꯃꯥ ꯏꯁꯤꯡ ꯑꯁꯥꯕ ꯀꯔꯤ ꯀꯔꯥ ꯅꯃꯧꯅ ꯊꯝꯃꯝꯃꯕꯅꯤ ꯌꯦꯡꯉꯣꯏ ꯉꯁꯤꯗꯤ ꯃꯧ ꯏꯃꯥꯅꯦ ꯃꯉꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯊꯕꯛ ꯇꯧꯕꯗ ꯆꯦꯛꯁꯤꯟꯅ ꯇꯧꯀꯣ ꯉꯁꯤꯗꯤ ꯆꯠꯅꯤꯡꯕ ꯂꯩꯔꯁꯨ ꯆꯠꯊꯣꯛꯄ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯃꯥ ꯆꯠꯄꯕꯨꯗꯤ ꯆꯠꯊꯣꯛꯑꯣꯏ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯏꯁꯤꯡ ꯈꯤꯇ ꯍꯣꯜꯂꯨꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯈꯨꯗ ꯕꯥꯔꯇꯤꯟ ꯑꯅꯤ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯂꯒ ꯊꯣꯡꯒ꯭ꯔꯥꯗꯒꯤ ꯀꯥꯈꯠꯂꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯍꯦꯛ ꯃꯈꯣꯡꯗꯨ ꯂꯩꯔꯥꯏꯗꯨꯗ ꯅꯦꯠꯄꯗ ꯃꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯇꯨꯁꯤꯜꯂꯤ ꯑꯗꯨꯗ ꯃꯈꯣꯡꯗꯨ ꯂꯩꯊꯦꯛꯂꯝꯃꯤ ꯆꯩꯅꯥꯗꯨꯅ ꯁꯛꯍꯦꯟꯕꯤ ꯂꯥꯎꯔꯛꯄꯗ ꯃꯅꯦꯝ ꯆꯦꯟꯁꯤꯜꯂꯛꯏ ꯍꯩꯃꯥ ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯁꯤꯅ ꯑꯩꯅ ꯉꯁꯤꯗꯤ ꯃꯉꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯃꯧ ꯁꯦ ꯏꯃꯥꯗ ꯀꯣꯜꯂꯛꯎꯁꯤ ꯏꯃꯥꯒ ꯏꯃꯨꯡꯗ ꯆꯪꯁꯤ ꯏꯃꯥ ꯈꯣꯡꯁꯤ ꯅꯦꯠꯊꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯃꯧꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯄꯣꯊꯥꯍꯜꯂꯤ ꯁꯛꯍꯦꯟꯕꯤ ꯆꯩꯅꯥ ꯀꯟꯅ ꯈꯥꯡꯉꯤ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯏ ꯐꯠꯇꯕ ꯂꯩꯔꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯈꯣꯏꯖꯨ ꯂꯩꯈꯥꯝꯒꯗꯣ ꯈꯤꯇ ꯊꯥꯗꯣꯛꯀꯦ ꯂꯥꯇꯦꯟꯒꯗꯨ ꯊꯥꯟꯒꯦ ꯍꯦꯔꯥ ꯂꯥꯏ ꯐꯠꯇꯕ ꯅꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯅꯤ ꯆꯨꯝꯃꯦꯅ ꯇꯅꯧꯕꯤꯅ ꯍꯥꯏꯕꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥꯅꯤꯃꯛ ꯍꯜꯂꯛꯏ ꯁꯛꯍꯦꯟꯕꯤ ꯃꯈꯣꯡ ꯑꯗꯨ ꯂꯩꯊꯦꯛꯄꯗ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯡ ꯇꯨꯝꯕ ꯑꯃꯅ ꯊꯤꯜꯂꯝꯕꯗꯒꯤ ꯏ ꯊꯣꯛꯏ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯀꯟꯅ ꯂꯥꯎꯔꯤ ꯃꯈꯣꯜ ꯑꯗꯨꯗ ꯊꯪꯅꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯃꯤꯑꯣꯏ ꯈꯔ ꯇꯤꯜꯂꯔꯤ ꯃꯆꯥ ꯑꯍꯜꯅ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯍꯩ ꯌꯦꯡꯉꯣꯏ ꯃꯥꯏꯕꯁꯨ ꯌꯦꯡꯗꯧ ꯑꯗꯣ ꯏꯃꯨꯡꯁꯤ ꯍꯥꯟꯅ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯏꯃꯨꯡꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯑꯃ ꯂꯩꯔꯦ ꯂꯥꯏ ꯐꯠꯇꯕꯗꯨꯅ ꯏꯟꯁꯤꯜꯂꯒ ꯏꯃꯧꯒꯤ ꯃꯈꯣꯡꯁꯦ ꯁꯣꯛꯍꯜꯂꯤꯕꯅꯤ ꯏꯃꯥ ꯀꯥꯏꯗꯒꯤ ꯂꯥꯏ ꯐꯠꯇꯕꯗꯣ ꯁꯤ ꯑꯗꯨ ꯅꯃꯧꯁꯤ ꯄꯨꯁꯦꯕ ꯌꯦꯡꯉꯣꯏ ꯏꯃꯥ ꯂꯥꯏ ꯐꯠꯇꯕꯁꯦ ꯍꯥꯟꯅ ꯇꯥꯟꯊꯣꯛꯀꯦ ꯏꯃꯥ ꯁꯤꯒ ꯂꯥꯏꯒ ꯃꯔꯤ ꯂꯩꯅꯗꯤ ꯏꯃꯥꯒꯤ ꯂꯥꯏꯗꯨꯅ ꯌꯥꯝꯅ ꯊꯥꯖꯕꯗꯣ ꯑꯗꯨ ꯇꯧꯕꯒꯤ ꯃꯇꯥꯡ ꯅꯠꯇꯦ ꯍꯧꯖꯤꯛꯁꯦ ꯏꯃꯥꯅ ꯅꯍꯥꯟ ꯃꯥꯏꯕꯤ ꯌꯦꯡꯕꯗ ꯍꯥꯏꯔꯛꯂꯕꯅꯤ ꯏꯃꯨꯡꯁꯦ ꯃꯤꯅ ꯌꯦꯡꯁꯤꯜꯂꯕꯅꯤ ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯏꯃꯧꯗ ꯉꯁꯤ ꯇꯥꯔꯤꯕꯁꯦ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯅ ꯏꯟꯁꯤꯜꯂꯛꯇꯅꯅꯦ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯂꯥꯏ ꯍꯥꯟꯅ ꯈꯨꯔꯨꯝꯁꯤ ꯏꯃꯨꯡꯁꯦ ꯋꯥꯈꯜ ꯇꯥꯎꯀꯣ ꯅꯪꯁꯨꯅꯦ ꯉꯁꯤꯗꯤ ꯆꯠꯊꯣꯛꯈꯤꯅꯨ ꯅꯨꯃꯤꯠ ꯐꯠꯇꯦ ꯏꯃꯥ ꯑꯩ ꯁꯤꯗꯧꯔꯦ ꯃꯈꯣꯏ ꯊꯥ ꯑꯩꯒꯤ ꯈꯣꯡꯁꯤ ꯌꯥꯝ ꯅꯥꯔꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯩ ꯑꯁꯨꯝꯅ ꯈꯥꯡꯉꯨꯒꯦ ꯈꯣꯡꯒꯤ ꯑꯍꯩꯕ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯑꯩꯕꯨ ꯌꯦꯡꯍꯟꯕꯤꯌꯨ ꯏꯃꯥ ꯅꯃꯧ ꯁꯤꯗꯧꯔꯦ ꯍꯩ ꯈꯣꯡ ꯁꯝꯕ ꯍꯩꯕ ꯑꯃꯥꯏꯕꯗꯨꯗꯤ ꯀꯣꯟꯅ ꯌꯦꯡꯕ ꯌꯥꯏꯅꯦ ꯏꯃꯧꯒꯤ ꯅꯁꯥꯗ ꯆꯪꯂꯤꯕ ꯂꯥꯏ ꯑꯐꯠꯇꯕꯗꯣ ꯑꯗꯨ ꯍꯥꯟꯅ ꯇꯥꯅꯕ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯂꯥꯏꯒꯤ ꯃꯊꯧ ꯇꯧꯍꯟꯗꯕ ꯌꯥꯔꯣꯏ ꯏꯃꯧꯅ ꯉꯁꯤ ꯇꯧꯔꯤꯕꯗꯣ ꯂꯥꯏ ꯐꯠꯇꯕꯅ ꯏꯟꯁꯤꯟꯕꯒꯤꯅꯤ ꯈꯪꯂꯕ꯭ꯔꯥ ꯏꯃꯥ ꯇꯥꯟꯒꯦ ꯍꯦꯔꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯣꯏꯅ ꯐꯠꯇꯕ ꯂꯥꯏ ꯏꯟꯁꯤꯟꯗꯨꯅ ꯏꯃꯧꯗ ꯑꯋꯥꯕ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯅꯁꯛ ꯈꯪꯉꯤꯀꯣ ꯀꯅꯥꯅꯣꯗꯤ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩ ꯑꯁꯥꯕꯗꯨꯅ ꯃꯃꯧꯒꯤ ꯃꯈꯣꯡꯗ ꯑꯁꯥꯕ ꯐꯥꯎꯍꯜꯂꯤ ꯃꯩꯁꯥ ꯈꯔ ꯄꯤ ꯈꯔꯒ ꯅꯥꯔꯤꯉꯩꯗꯨꯗ ꯄꯩꯁꯥ ꯄꯤꯔꯛꯄꯗ ꯁꯛꯍꯦꯟꯕꯤ ꯂꯥꯎꯗꯨꯅ ꯈꯥꯡꯉꯤ ꯑꯣꯏꯕ ꯁꯤꯔꯦ ꯑꯩ
ꯅꯪꯅ ꯀꯟꯅ ꯂꯥꯎꯔꯤꯗꯣ ꯂꯥꯏ ꯐꯠꯇꯕꯗꯨ ꯁꯥꯕꯒꯤ ꯂꯥꯎꯔꯤꯕꯅꯤ ꯏꯃꯧ ꯐꯔꯅꯤ ꯁꯤ ꯈꯥꯡꯕ ꯀꯟ ꯏꯃꯥ ꯅꯪ ꯅꯀꯣꯛ ꯆꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ ꯏꯃꯥ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯂꯦ ꯃꯥꯏꯕꯤꯒ ꯂꯣꯏꯅꯕꯗꯒꯤ ꯊꯧꯗꯥꯡꯁꯦ ꯇꯇꯩꯃꯁꯦ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯁꯦ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯀꯔꯟ ꯇꯨꯔꯟ ꯇꯧ ꯂꯩ ꯑꯃꯁꯤꯅ ꯁꯒꯣꯜ ꯑꯉꯥꯡꯕꯤꯗꯧꯅ ꯅꯍꯦ ꯂꯩ ꯇꯥꯆꯧ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯀꯣꯛꯁꯤ ꯆꯥꯛꯇꯧ ꯏꯃꯥꯒ ꯂꯩꯃꯤꯟꯅꯗꯅ ꯇꯧꯐꯝ ꯈꯪꯗꯦ ꯍꯣꯏ ꯈꯔ ꯊꯨꯅ ꯄꯨꯔꯁꯦ ꯑꯗꯨꯗꯤ ꯁꯛꯍꯦꯟꯕꯤ ꯈꯣꯡ ꯁꯝꯕ ꯍꯩꯕ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯈꯤ ꯀꯕꯣꯛꯂꯩꯗꯤ ꯌꯥꯎꯗꯦ ꯃꯥꯗꯤ ꯏꯃꯨꯡꯗ ꯂꯥꯏ ꯐꯠꯇꯕ ꯆꯪꯉꯦ ꯍꯥꯏꯗꯅ ꯀꯟꯅ ꯇꯥꯜꯂꯤ ꯃꯁꯤꯒꯨꯝꯕꯗ ꯌꯥꯝ ꯊꯥꯖꯔꯕꯁꯨ ꯃꯀꯣꯛ ꯆꯥꯛꯏ ꯍꯥꯏꯗꯨꯅꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏ ꯐꯠꯇꯕ ꯑꯣꯏꯔꯖꯥꯠꯅꯣ ꯑꯩꯒꯤ ꯏꯃꯧꯗ ꯍꯦꯛꯇ ꯑꯇꯝꯅ ꯁꯣꯛꯍꯜꯂꯤꯕꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕꯁꯤꯗ ꯃꯤꯅ ꯌꯦꯡꯁꯤꯜꯂꯤꯅꯤ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯦꯕ ꯌꯦꯡꯁꯤꯟꯕ ꯑꯩꯒꯤ ꯏꯃꯧꯅ ꯈꯔ ꯐꯕꯁꯤꯗ ꯍꯥꯏꯗꯤ ꯃꯅꯦꯝ ꯑꯩꯅ ꯍꯥꯏꯕ ꯏꯟꯕꯁꯤꯗ ꯃꯣꯏꯅ ꯐꯠꯇꯕ ꯂꯥꯏ ꯊꯥꯖꯤꯜꯂꯕ ꯑꯣꯏꯔꯤꯅꯦꯕ ꯑꯩ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯌꯥꯗꯦ ꯇꯅꯧꯕꯤꯗ ꯋꯥꯔꯤ ꯇꯧꯗ ꯌꯥꯗ꯭ꯔꯦ ꯃꯥꯗꯤ ꯌꯥꯝ ꯈꯪꯕꯅꯤ ꯐꯠꯇꯕꯔꯣꯝꯗ ꯈꯟꯈꯤꯗꯨꯅ ꯃꯁꯥꯗꯨ ꯐꯠꯇꯕꯔꯣꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯇꯅꯧꯕꯤꯒꯁꯨ ꯀꯥ ꯍꯦꯟꯅ ꯂꯣꯏꯅꯔꯝꯃꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯍꯥꯏꯔꯦꯗꯅ ꯐꯅ ꯈꯟꯗꯣꯛꯇꯈꯩ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤꯅꯤ ꯃꯤꯅ ꯍꯥꯏꯔꯤꯕꯗꯤ ꯆꯨꯝꯃꯦꯗ khăn ꯁꯛꯍꯦꯟꯕꯤꯁꯨ ꯈꯔ ꯐꯔꯝꯃꯤ ꯏꯃꯥ ꯅꯃꯧ ꯑꯝꯇ ꯍꯥꯏꯖꯒꯦ 이마나 ꯃꯥꯏꯕꯤ ꯌꯥꯝ ꯂꯣꯏꯅꯕꯗꯣ ꯅꯃꯧ ꯑꯣꯏꯗꯤ ꯄꯥꯝꯗꯦ ꯁꯦꯜ ꯆꯥꯅꯕ ꯇꯧꯔꯤ ꯑꯩꯈꯣꯏꯗꯕꯨ ꯀꯅꯥꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯩ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯤ ꯉꯥꯎꯔꯒ ꯆꯠꯄ ꯐꯥꯎ ꯌꯥꯎꯔꯤꯅꯤ ꯌꯦꯡꯉꯣ ꯅꯣꯏꯁꯤ ꯃꯤꯅ ꯁꯦꯝꯖꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯂꯧꯗ꯭ꯔꯤꯕꯗꯣ ꯅꯣꯏꯅ 이마ꯒꯤ ꯋꯥꯈꯜꯗꯨꯗꯤ ꯈꯔ ꯍꯦꯟꯖꯤꯜꯂꯤ ꯃꯃꯧ ꯃꯥꯅ ꯍꯥꯏꯔꯤ ꯋꯥꯒꯗꯨ ꯇꯥꯕ ꯂꯥꯛꯄ ꯅꯠꯇꯦ ꯚꯥꯞꯅ ꯁꯥꯔꯒ ꯃꯇꯣꯝꯇ ꯋꯥꯈꯜ ꯁꯥꯒꯠꯆꯩ ꯑꯗꯨꯅ ꯑꯗꯨ ꯇꯧꯔꯛꯏꯅꯤ ꯑꯃꯨꯛ ꯍꯦꯟꯅ ꯊꯥꯖꯕ ꯄꯤꯔꯤꯕ ꯈꯜꯍꯜꯂꯤꯕꯗꯨꯗꯤ ꯃꯥꯏꯕꯤ ꯇꯅꯧꯕꯤꯅꯅꯤ ꯃꯥꯒꯤꯗꯤ ꯁꯦꯜ ꯐꯪꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯄꯪꯈꯥꯏꯗ ꯍꯥꯏꯖꯤꯟꯕꯅꯤ ꯑꯗꯨꯗ ꯋꯥꯈꯜ ꯄꯤꯛꯄꯤ ꯀꯕꯣꯛꯂꯩꯅ ꯊꯥꯖꯔꯤꯅꯤ ꯃꯤꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯄꯣꯠꯇ ꯁꯤꯌꯥ ꯑꯗꯨꯗꯤ ꯌꯥꯝ ꯂꯨꯔꯤꯅꯦ ꯍꯧꯖꯤꯛꯁꯦ ꯏꯆꯦꯍꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯗ ꯏꯆꯦꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯌꯦꯡꯉꯣ ꯊꯣꯡꯒꯁꯦ ꯅꯨꯡꯁꯤꯠꯄꯨ ꯁꯤꯠꯂꯕ ꯑꯗꯨꯝ ꯍꯦꯛꯇ ꯒꯝ ꯂꯣꯟꯁꯤꯟꯈ꯭ꯔꯅꯤ ꯑꯗꯩꯗꯤ ꯄꯣꯂꯥꯡꯈꯣꯛꯇ ꯌꯥꯟꯕ ꯐꯤꯒꯁꯦ ꯅꯨꯡꯁꯤꯠꯄꯨ ꯁꯤꯠꯂꯕꯗꯤ ꯍꯦꯛꯇ ꯄꯥꯏꯊꯔꯛꯇꯧꯔꯤꯅꯦꯃꯤ ꯑꯗꯩꯗꯤꯅꯦ ꯑꯗꯩꯗꯤ ꯀꯩꯗꯧꯔꯕ ꯏꯆꯦ ꯑꯗꯨꯗꯩꯗꯤꯅꯦ ꯆꯥꯛꯁꯦ ꯍꯦꯛ ꯆꯥꯕꯒ ꯄꯨꯛꯁꯦ ꯊꯜꯂꯛꯑꯅꯤ ꯑꯗꯨꯒ ꯑꯃꯅ ꯈꯣꯡ ꯑꯅꯤꯁꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯧ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯁꯤ ꯏꯃꯨꯡꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯂꯩꯒꯁꯦ ꯂꯩꯃꯟ ꯆꯟꯗꯅ ꯁꯥꯠꯍꯧꯕꯗꯣ ꯅꯣꯡꯉꯥꯜꯂꯒ ꯂꯩꯃꯟ ꯆꯜꯂꯒ ꯁꯠ ꯍꯦꯛꯇ ꯀꯦꯜꯂꯒ ꯂꯩꯔꯝꯕ ꯃꯩ ꯍꯧꯒꯠꯂꯒ ꯅꯨꯡꯁꯤꯠꯄꯨ ꯁꯤꯠꯂꯕ ꯇꯧ ꯃꯨꯠꯈꯤ ꯌꯥꯝ ꯀꯤꯔꯦꯗ ꯑꯩ ꯏꯆꯦ ꯑꯗꯨꯗꯤ ꯌꯥꯝ ꯂꯨꯔꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯏꯆꯦꯍꯣꯏꯒꯤ ꯌꯨꯝꯗ ꯃꯤꯅ ꯀꯤꯅꯕ ꯀꯔꯤ ꯃꯣꯏꯒꯤ ꯃꯨꯠꯇꯣ ꯊꯥꯖꯤꯜꯂꯛꯑꯦꯅꯦ ꯑꯗꯣ ꯊꯨꯅ ꯇꯥꯜꯍꯧꯗ꯭ꯔꯕꯗꯤ ꯏꯆꯦ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯇꯥꯔꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯉꯥꯛꯊꯣꯛꯀꯅꯤ ꯑꯣꯟꯊꯣꯛꯅ ꯀꯤꯔꯦꯗ ꯑꯩꯗꯤ ꯏꯅꯥꯎꯅ ꯈꯔ ꯇꯥꯟꯊꯣꯛꯄꯤꯗ ꯌꯥꯗ꯭ꯔꯦ ꯊꯧꯖꯥꯜ ꯑꯃꯗꯤ ꯊꯧꯗꯥꯡ ꯃꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯋꯥꯔꯝꯃꯤ ꯍꯥꯏꯔꯤ ꯃꯃꯥꯅ ꯂꯧꯗꯦ ꯑꯗꯣꯝꯕ ꯏꯃꯥꯁꯤ ꯃꯀꯣꯛꯁꯤ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯉꯩ ꯌꯥꯔꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯅꯤ ꯇꯥꯆꯧ ꯍꯥꯟꯅꯗꯤ ꯈꯔꯕꯨ ꯐꯔꯤ ꯅꯨꯃꯤꯠ ꯊꯥꯕꯥꯜ ꯐꯩ ꯐꯠꯇꯦ ꯇꯧꯖꯕꯅꯤ ꯍꯧꯖꯤꯛꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯃꯨꯛꯇꯣꯏꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯅ ꯑꯗꯨ ꯇꯧꯔꯛꯑꯒ ꯑꯗꯥꯗ ꯁꯦꯝꯖꯤꯜꯂꯛꯑꯒ ꯇꯧꯕꯗꯣ ꯑꯗꯨꯝ ꯇꯧ ꯂꯩ ꯏꯃꯨꯡꯗ ꯂꯥꯏ ꯐꯠꯇꯕ ꯂꯩꯔꯦꯅ ꯑꯩ ꯂꯩꯐꯝꯒ ꯈꯪꯗꯦ ꯏꯃꯥꯒꯤ ꯀꯣꯛꯁꯤꯗ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯃꯤꯅ ꯂꯥꯏ ꯐꯠꯇꯕ ꯊꯥꯖꯤꯜꯂꯛꯏꯁꯤꯗꯤ ꯀꯌꯥꯝꯗꯤ ꯌꯥꯝ ꯁꯦꯟ ꯃꯥꯡꯍꯜꯂꯤꯁꯦ 이마ꯅ ꯍꯦꯛ ꯇꯣꯏꯅ ꯂꯣꯏꯅꯔꯤ ꯃꯥꯏꯕꯤꯁꯦ ꯀꯅꯥꯅꯣ ꯈꯪꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯉꯁꯤꯁꯨ ꯀꯕꯣꯛꯂꯩꯗꯨ ꯍꯜꯂꯛꯄꯅꯤ ꯂꯝꯕꯤꯗ ꯑꯗ ꯃꯥꯒ ꯋꯥꯈꯜ ꯃꯥꯟꯅꯕ ꯊꯔꯤꯛ ꯊꯥꯒ ꯍꯦꯛ ꯊꯦꯡꯅꯩ ꯏꯆꯦꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯀꯩꯊꯦꯜ ꯆꯠꯂꯨꯕꯅꯤ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯊꯥꯕꯥꯜ ꯐꯩꯌꯦꯗꯅ ꯀꯨꯏꯔꯦꯗ ꯊꯦꯡꯅꯗꯕ ꯏꯆꯦꯒꯤ ꯅꯨꯃꯤꯠ ꯊꯥꯕꯥꯜ ꯌꯦꯡꯕꯤꯗꯨ ꯂꯦꯞꯇ꯭ꯔꯤꯌꯦ ꯍꯣꯏꯗ ꯈꯔꯁꯨ ꯌꯦꯡꯗ ꯌꯥꯄꯣꯟꯇꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯅꯍꯥꯁꯤꯡꯁꯤꯗꯤ ꯅꯨꯃꯤꯠ ꯊꯥꯕꯥꯜꯁꯦ ꯏꯌꯦꯡꯕ ꯌꯦꯡꯅꯗ꯭ꯔꯦ ꯑꯗꯨꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯆꯠꯅꯤꯡꯉꯦ ꯆꯠꯄꯤꯅꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯃꯁꯤꯗ ꯅꯠꯇꯦꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯃꯒ ꯑꯃꯒ ꯌꯥꯝ ꯁꯦꯝꯖꯤꯟꯅꯔ ꯃꯥꯜꯂꯦ ꯀꯥꯗꯒꯤ ꯅꯨꯡꯖꯦꯡꯀꯁꯦ ꯆꯥꯏꯔꯛꯄꯤꯅꯤ ꯅꯣꯏꯗ ꯅꯠꯇꯦꯃꯤ ꯑꯩꯈꯣꯏꯁꯨꯅꯤ ꯑꯗꯨꯒꯤ ꯑꯩ ꯃꯥꯏꯕꯤ ꯀꯟꯅ ꯇꯥꯟꯅꯔꯤꯌꯦ ꯏꯆꯥ ꯏꯃꯧꯅꯗꯤ ꯃꯣꯏꯒꯤ ꯐꯅꯕ ꯁꯤꯜꯂꯤꯁꯦ ꯐꯠꯇꯅ ꯑꯣꯏꯅ ꯎꯏ ꯏꯆꯦꯍꯣꯏꯗꯁꯨ ꯇꯧꯕ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯃꯅꯦꯝꯅ ꯇꯧꯕ ꯊꯕꯛꯁꯦ ꯐꯅ ꯑꯝꯇ ꯎꯗꯕꯅꯤ ꯍꯥꯏ ꯀꯥꯟꯅꯗꯤ ꯀꯤꯕꯅ ꯑꯗꯨꯝꯕ ꯑꯃ ꯂꯩꯔꯕꯗꯤ ꯅꯠꯇꯦ ꯏꯆꯦ ꯅꯆꯥ ꯅꯃꯧꯗꯨꯕꯨ ꯀꯔꯤ ꯀꯔꯤ ꯑꯃꯠꯇ ꯁꯤꯍꯟ ꯈꯣꯠꯍꯟ ꯇꯧꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯁꯤꯔꯤꯕꯁꯤꯡꯁꯤ ꯎꯔꯦꯗꯅ ꯏꯁꯥ ꯉꯥꯛꯊꯣꯛꯅꯅꯕꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯍꯜꯂꯛꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯍꯥꯁꯤꯡꯁꯦ ꯅꯨꯃꯤꯠ ꯊꯥꯕꯥꯜ ꯐꯕ ꯑꯃꯠꯇ ꯌꯦꯡꯗꯦ ꯇꯧꯅꯤꯡꯕꯗ ꯇꯧꯏ ꯍꯌꯦꯡ ꯑꯗꯨꯅ ꯁꯣꯛꯄꯂꯗꯤ ꯀꯞꯅꯤ ꯑꯁꯤꯅ ꯑꯁꯤ ꯑꯣꯏ ꯑꯩ ꯃꯥꯏꯕꯤ ꯇꯅꯧꯕꯤꯗ ꯂꯥꯏ ꯈꯨꯔꯨꯝꯍꯟꯗ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇ ꯊꯥꯔꯤꯛ ꯊꯥꯅꯁꯨ
ꯍꯥꯏꯔꯝꯃꯤꯗꯣ ꯑꯩꯁꯦ ꯏꯁꯥ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯦ ꯃꯤꯅ ꯆꯥꯕꯗꯁꯨ ꯁꯣꯏꯗꯅ ꯀꯔꯤ ꯀꯩꯅꯣ ꯇꯧꯔꯝꯃꯅꯤꯗꯣ ꯁꯣꯏ ꯆꯨꯝꯃꯦꯕ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩ ꯆꯥꯕ ꯏꯌꯥ ꯌꯥꯗꯦ ꯏꯟꯖꯥꯡ ꯍꯥꯎꯇ꯭ꯔꯗꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯆꯠꯄꯗ ꯂꯩꯕꯥꯛ ꯃꯇꯨꯝ ꯑꯃꯗ ꯃꯁꯥꯅ ꯅꯦꯠꯆꯕꯗ ꯂꯩꯇꯨꯝ ꯑꯗꯨ ꯄꯥꯏꯈꯠꯂꯛꯇꯨꯅ ꯃꯁꯥꯗ ꯃꯇꯣꯝꯇ ꯄꯥꯟꯖꯕꯗꯨꯗ ꯋꯥꯈꯜ ꯐꯕꯅꯤꯅ ꯃꯤꯅ ꯊꯣꯝꯃꯛꯏꯅꯦ ꯈꯟꯖꯩ ꯍꯩ ꯁꯤꯗꯤ ꯕꯦꯔꯥꯅꯤꯀꯣ ꯑꯃꯨꯛ ꯍꯧꯔꯛꯏꯅꯦ ꯅꯠꯇꯦ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯀꯅꯥꯅꯣ ꯅꯠꯇꯦ ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯇꯧꯔꯒ ꯅꯨꯡꯉꯥꯏꯔꯤꯁꯦ ꯃꯁꯤꯗꯤ ꯐꯤꯕꯝ ꯑꯃ ꯇꯧꯔꯦ ꯌꯥꯔꯣꯏꯗꯧꯔꯦ ꯑꯩꯅ ꯆꯠꯄꯗ ꯀꯣꯏꯏꯟ ꯏꯟꯅꯔꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯇꯧꯔꯦ ꯃꯁꯤ ꯑꯩꯅ ꯈꯟꯕꯗ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯃꯥꯏꯕ ꯇꯣꯅꯧꯅ ꯑꯣꯏꯔꯤ ꯖꯥꯠꯂꯥ ꯃꯥꯒ ꯑꯩꯒꯗꯤ ꯈꯔ ꯌꯦꯠꯅꯩ ꯑꯩ ꯇꯅꯧꯕꯤꯗ ꯁꯠ ꯁꯠ ꯂꯥꯏ ꯈꯨꯔꯨꯝꯗꯕ ꯌꯥꯗ꯭ꯔꯦ ꯂꯥꯏꯗꯣ ꯑꯍꯤꯡꯅꯤ ꯀꯕꯣꯛꯂꯩꯒ ꯇꯅꯧꯕꯤꯒꯗꯨ ꯂꯥꯏ ꯈꯨꯔꯨꯝꯗꯧꯒꯤ ꯁꯦꯝ ꯁꯥꯔꯤ ꯃꯤꯅ ꯀꯩꯁꯨꯝ ꯇꯧꯗꯕ ꯄꯣꯠꯇ ꯚꯥꯞꯅ ꯁꯥꯔꯒ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ ꯏꯆꯦ ꯑꯩ ꯍꯧꯔꯒꯦꯀꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯏꯆꯦ ꯃꯤꯠ ꯎꯁꯤꯜꯂꯒ ꯂꯩꯌꯨꯀꯣ ꯑꯍꯤꯡꯒꯤ ꯂꯥꯏꯁꯦ ꯍꯦꯛꯇ ꯈꯨꯔꯨꯝꯅꯤꯡꯉꯤ ꯈꯣꯏꯔꯝꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯦꯍꯣꯏꯒꯤ ꯏꯃꯨꯡꯗ ꯌꯦꯠꯇꯨꯅ ꯂꯩꯕꯁꯤꯡꯁꯦ ꯂꯣꯏꯅ ꯀꯣꯛꯑꯗꯕꯅꯤ ꯍꯣꯏ ꯍꯣꯏ ꯏꯅꯥꯎ ꯍꯧꯔꯣ ꯇꯅꯥꯎꯅꯕꯨ ꯁꯤꯒꯤ ꯂꯥꯏꯁꯦ ꯍꯦꯛ ꯈꯨꯔꯨꯝꯂꯕꯗꯤ ꯏꯆꯦꯗ ꯃꯤꯅ ꯀꯔꯤ ꯀꯔꯤ ꯊꯥꯖꯤꯟꯕ ꯇꯧꯁꯤꯟꯕ ꯉꯝꯃꯔꯣꯏ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨꯅꯦ ꯅꯪꯕꯣ ꯇꯅꯧꯕꯤ ꯃꯑꯣꯡ ꯃꯥꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒ ꯁꯥꯔꯤ ꯅꯠꯇꯦ ꯑꯩꯅ ꯈꯨꯔꯨꯝꯕ ꯂꯥꯏꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅꯁꯨ ꯈꯪ ꯑꯗꯨꯒ ꯑꯩꯅ ꯁꯣꯜꯂꯤꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯁꯤꯅ ꯀꯔꯤ ꯂꯥꯏꯅꯁꯨ ꯈꯪꯗꯦ ꯍꯦꯔꯥ ꯍꯦꯛꯇ ꯃꯥꯅꯕ ꯖꯨꯖꯥ ꯖꯨꯖꯥ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ ꯌꯥꯔꯦ ꯋꯥꯈꯜ ꯈꯔ ꯈꯜꯂꯕꯗꯤ ꯑꯃꯨꯛ ꯄꯥꯡꯊꯣꯛꯈꯤꯁꯦ ꯁꯨ 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 ꯅꯍꯥꯟꯐꯝꯗ ꯑꯇꯦꯛꯐꯝꯗ ꯇꯦꯔꯣ ꯁꯨ ꯃꯤꯠꯁꯤꯕꯨ ꯄꯥꯡ ꯌꯥꯗ꯭ꯔꯤ ꯖꯥꯠꯂꯅꯦ ꯀꯨꯏꯍꯦ ꯄꯥꯡꯒꯤꯁꯦ ꯍꯣꯏꯗ ꯈꯔ ꯂꯨꯕ ꯑꯣꯏꯔꯝꯃꯦ ꯂꯣꯏ ꯃꯝꯃꯦ ꯏꯆꯦ ꯅꯃꯤꯠ ꯄꯥꯡꯊꯣꯔꯛꯈꯤꯅꯨꯀꯣ ꯑꯁ ꯁꯤꯗꯤ ꯏꯆꯦꯅ ꯅꯃꯤꯠ ꯎꯁꯤꯜꯂꯤꯉꯩꯗ ꯑꯩꯅ ꯍꯥꯞꯄ ꯌꯥꯕ ꯄꯣꯠꯆꯩꯁꯦ ꯁꯠ ꯁꯠ ꯍꯥꯞꯆꯤꯜꯍꯧꯔꯒꯦ ꯍꯪꯂꯛꯑꯒꯅ ꯂꯥꯏꯅ ꯆꯥꯈ꯭ꯔꯦ ꯍꯥꯏꯔꯒ ꯀꯣꯛ ꯂꯣꯏꯔꯦ ꯁꯤꯗꯕꯨ ꯇꯧꯒꯦꯗꯅ ꯑꯍꯤꯡꯗ ꯈꯣꯏꯔꯝꯃꯤꯅꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯑꯗꯨꯝꯅ ꯃꯔꯨꯝ ꯁꯣꯜꯂꯤꯗꯣ ꯊꯧꯖꯥꯜꯒ ꯊꯧꯗꯥꯡꯒꯗꯣ ꯊꯣꯛꯂꯛꯏ ꯊꯧꯖꯥꯜꯅ ꯑꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗꯅꯣꯃ ꯃꯔꯨꯝ ꯁꯣꯜꯂꯤ ꯍꯥꯏꯁꯤꯗꯤ ꯃꯣꯏꯗꯤ ꯑꯍꯤꯡꯁꯤꯗ ꯂꯥꯏ ꯈꯨꯔꯝꯃꯤ ꯑꯣꯏꯔꯦ ꯅꯖꯥꯎ ꯇꯞꯅ ꯉꯥꯡ ꯏꯃꯥ ꯇꯥꯅꯤ ꯏꯃꯥꯁꯦ ꯌꯥꯗ꯭ꯔꯕꯅꯤ ꯁꯤꯒꯨꯝꯕꯗ ꯂꯨꯞꯄꯒ ꯂꯩꯔꯕꯅꯤ ꯌꯦꯡꯉꯨ ꯃꯥꯏꯕꯤꯁꯤꯅ ꯏꯃꯥ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯌꯦꯛꯄꯤ ꯃꯌꯥꯝꯁꯦ ꯃꯃꯤꯠꯀꯁꯤ ꯀꯣꯌꯦꯡ ꯌꯦꯡꯉꯒ ꯎꯔꯔꯣꯏ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯏꯃꯥꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯄꯨꯔꯤꯕ ꯍꯩꯇꯅ ꯃꯥꯏꯕꯤ ꯆꯥꯕꯤꯁꯦ ꯍꯥꯟꯅ ꯅꯨꯡꯉꯥꯏꯅꯤ ꯅꯈꯤꯅꯥꯀꯥꯁꯤ ꯌꯦꯞꯆꯤꯜꯂꯤꯅꯦ ꯀꯩꯅꯣ ꯌꯦꯞꯈ꯭ꯔꯦ ꯀꯤꯔꯨꯛꯀ ꯌꯦꯡꯉꯒ ꯏꯃꯥꯁꯤꯗꯅ ꯃꯃꯤꯠ ꯎꯁꯤꯜꯍꯜꯂꯒ ꯍꯩꯔꯦꯗ ꯇꯧꯔꯤꯁꯤꯅꯤ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯃꯥꯏꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯅꯧꯕꯤꯗ ꯊꯧꯗꯥꯡꯅ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯁꯥꯟꯊꯔꯛꯏ ꯇꯨꯡꯂꯣꯝꯗꯒꯤ ꯑꯣ ꯏꯃꯥ ꯁꯤꯔꯦ ꯀꯅꯥꯅꯣ ꯇꯅꯧꯕꯤ ꯑꯩ ꯀꯩꯅꯣꯝꯃ ꯑꯣꯜꯂꯦ ꯏꯃꯥ ꯅꯪꯒꯟꯇꯤ ꯁꯣꯔ ꯐꯨꯜꯂꯦ ꯂꯥꯏꯁꯣꯟꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯍꯦ ꯀꯔꯝꯕ ꯃꯤꯅꯣ ꯃꯤꯅ ꯑꯔꯨꯕ ꯂꯥꯏ ꯈꯨꯔꯨꯝꯃꯤꯉꯩꯗ ꯊꯋꯥꯏ ꯁꯠꯀꯦꯍꯦ ꯂꯩꯔꯝꯃꯨ ꯈꯪꯗꯦ ꯊꯧꯗꯥꯡ ꯁꯠꯂꯣ ꯅꯪꯅ ꯉꯝꯃꯗꯤ ꯁꯠ ꯊꯋꯥꯏꯁꯦ ꯁꯠꯂꯣꯕ ꯃꯥꯏꯕꯤ ꯁꯥꯕꯤ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯁꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯈ꯭ꯔꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯣ ꯃꯟꯇ꯭ꯔ ꯆꯣ ꯍꯩꯃꯥ ꯁꯤꯗꯤꯅꯦ ꯑꯩꯒꯤ ꯃꯟꯇ꯭ꯔꯁꯤ ꯏꯌꯥ ꯌꯥꯗꯦꯅ ꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯍꯦꯟꯖꯤꯜꯂꯦ ꯅꯪꯒꯤ ꯃꯟꯇ꯭ꯔꯗꯨꯅ ꯑꯩꯉꯣꯟꯗ ꯆꯪꯉꯣꯏ ꯑꯍꯤꯡꯗ ꯀꯔꯝꯕ ꯂꯥꯏ ꯈꯨꯔꯨꯝꯃꯤꯅꯣ ꯃꯥꯏꯕꯤ ꯍꯠꯀꯦ ꯉꯁꯤ ꯑꯣ ꯏꯃꯥ ꯁꯤꯔꯦ ꯀꯔꯤꯅꯣ ꯅꯣꯏꯒꯤ ꯐꯅꯕ ꯇꯧꯔꯒ ꯑꯩꯕꯨ ꯐꯨꯔꯤꯁꯤꯌꯥ ꯁꯤꯌꯥ ꯑꯣ ꯏꯁꯤꯌꯥ ꯅꯪꯒꯤ ꯅꯆꯥꯅꯤꯁꯤꯌꯥ ꯁꯣꯅꯣ ꯐꯣꯅꯣ ꯆꯨꯕꯁꯦ ꯈꯥꯝꯃꯣ ꯅꯠꯇꯦ ꯂꯥꯏꯒꯤ ꯊꯧꯒꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯩꯕꯨ ꯍꯦꯛꯇ ꯇꯨꯡꯂꯣꯝꯗꯒꯤ ꯁꯥꯟꯅꯔꯛꯑꯦ ꯑꯩ ꯁꯤꯔꯦꯕ ꯏꯆꯦ ꯅꯪꯕꯨ ꯈꯥꯝꯃꯣ ꯃꯤ ꯁꯤꯕ ꯁꯣꯏꯗꯦ ꯁꯤꯗꯤ ꯀꯔꯤꯒꯤ ꯁꯣꯅꯣ ꯆꯨꯕ ꯅꯣꯏꯒꯨꯝꯕ ꯁꯦꯜ ꯇꯥꯟꯕꯤ ꯃꯥꯏꯕꯤꯁꯤꯡꯅ ꯄꯪꯒꯥꯏ ꯂꯩꯁꯤꯜꯂꯒ ꯏꯃꯥꯕꯨ ꯁꯥꯟꯅꯕ ꯃꯤꯅ ꯍꯥꯏꯔꯤꯈꯩ ꯊꯥꯖꯕꯤ ꯏꯃꯥꯅ ꯁꯤꯅ ꯃꯣꯏꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯃꯁꯥꯕꯨ ꯑꯄꯪꯕꯁꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯁꯦꯜ ꯆꯥꯊꯣꯛꯄꯤ ꯃꯥꯏꯕꯤ ꯁꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯌꯣ ꯍꯩꯇꯅ ꯃꯥꯏꯕꯤ ꯁꯥꯈꯤꯗ꯭ꯔꯕ ꯆꯦꯜꯗ ꯆꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯌꯣ ꯑꯌꯣ ꯏꯃꯥ ꯏꯃꯥ ꯁꯤꯔꯦ ꯇꯣꯛꯑꯣ ꯃꯤ ꯃꯇꯨꯡ ꯃꯅꯥꯎ ꯍꯩꯇꯅ ꯍꯩꯕ ꯁꯥꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯁꯦꯜ ꯈꯖꯤꯛ ꯆꯣꯞꯄꯨꯕꯁꯤꯗꯤ ꯑꯩꯈꯣꯏ ꯕꯥꯖꯤ ꯎꯔꯦ ꯃꯊꯛꯇ ꯀꯥꯗꯣꯔꯦ ꯑꯩ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ ꯏꯃꯥꯒꯤ ꯊꯧꯗꯥꯡ ꯏꯃꯥ ꯃꯥꯏꯕꯤꯗꯣ ꯁꯤꯕ ꯇꯥꯔꯦ ꯃꯥꯅ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯐꯅꯗꯕꯅꯦ ꯃꯤ ꯇꯣꯛꯑꯣ ꯇꯅꯧꯕꯤ ꯍꯩꯇꯅ ꯃꯥꯏꯕꯤ ꯁꯥꯔꯨꯕꯒꯤ ꯁꯦꯠꯂꯤ ꯆꯦꯟꯊꯣꯔꯛꯏ ꯊꯋꯥꯏ ꯍꯤꯡꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯣꯝꯂꯤ ꯑꯌꯣ ꯏꯃꯥ ꯃꯥꯏꯒ ꯂꯣꯏ ꯀꯥꯏꯔꯦ ꯉꯁꯤꯗꯤ ꯌꯥꯒ ꯌꯥꯎꯗ꯭ꯔꯦ ꯉꯁꯤꯗꯤ ꯁꯦꯜ ꯈꯔ ꯐꯪꯂꯤꯅꯤ ꯈꯜꯂꯨꯕ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯁꯤꯗ ꯆꯦꯜꯂꯦ ꯁꯤ ꯌꯧꯔꯗꯤ ꯍꯤꯡꯒꯅꯤ ꯑꯌꯣ ꯈ꯭ꯋꯥꯡꯒꯁꯤ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ
ngasi haiba numittagi ai haitana maibiga sararoi sil mabu pamlubana kadai sakre aina ngasai yepkiba sikka kharabudi tahura mane aina sik chelakpat ki dum kire ahingsida sidaidi ai sidi chelauragida matung manau asigumba tauba honade aine pakhaida haizin sararoi tanobi saina aduna maram oiraga haidana maibi sakhidre mingonda panghaida haizin khidre mapunsida kauba ngamdaba saina ama oiki matam masu khasik haukre kaboklei mabuk chaktuna tharo oli mau nangbu kanano omta tharaga maibu kawhalu haibane ai siduremya as nangbu ai si puksi chakpana morok to chanen mat khidana sarubane ba ima yam chabo nati imana nabuk sai haidunadi soidi mina tawsilak oiramani as tanja asida mawa nangna matang matam chadana phagi pharanga tawra anuda pukse chakpani yadre kana tawsilak toino aina morok sarubaini ba ado hoini maiba ko busalage ada ngasido numit phatte aduna maiba la u yadoi mandebo ima warsu hana afaba numit ngairasi karigi numit phatabano mina su kana khangba ngamtra sida numit phataba ye nate imabu yam khangba ngamjabra ngasisi numit phatte hayengsu mathangsu numit phatte tawrisi kamai tawne natraga imagisi lai phatabana puksa halizala namodi yengma ngamjeda tawrisi kariya aibu afaba numit ngai laiki gadro khangbadi ngamjeda aibu nati sai kumnasu mina semji la izala manemgi matawado yengba ngamdabadagi maibadi yenghalami masada thoklaga chaina phangi haiduni nina hektaida matangi lai thasaba haiduni sibu siramni da sidia mina thazilakba natene kanagi aina pakhanna khanjiladana sia haujikti kaisu tawdrena sia phana khaligai phayiduni phattana khaligai phatiduni aina maiba sarelda yengbadi kana amtaki posem leiti haire aduga maibi tanobida yengi kandudi posem tawsilena hai pasida pakhanna khanjinba aina apangba tanabra oh aisi kaya ta pangkraba haitana maibi sabi tu thazaruraga pakhanna khanjilaga selo khakpa mura edaiba asumna kaboklei aranbada thazaduna pangkhanda khanjinbana pasana masabu apangsiduna sel okhak tingki mamai thangda taksi sonki mina haibada pangthada thazaba sisu phate haiduni amana hairi thaza amana hairi thaza tawrabadi masina mamaida atongba oide amangba oi haibaduni